Mioibana hingbada changliba potlam singi manungda chanaba seng asisu yamnamak maru oiba potlam amani. Lamdam masida khundaduna leiriba phurup khudimake maru oiba chinjak asi sakna oiri. Puwarigi tangkak ama Inglising amaga chamapan kunthra mapanda Marwari Karbarwala singa British singa manaduna lamdam masigi laihawda puthok saba sengsing ayamba mapalamda pukiduna Khutsemgi oiba saktangba thokhe thong adubu yaningdaba phongdoktuna nupi oibi kayana December 12 numitta Manipur Telegraph Office mamangda khongjang sangsinkhe British ki lanmi singna khulai su paijadaba nupi sing adubu tamthina phusaiba amadi sanginna thinduna thawai kya ama lokhi amadi asok apan kaya amasu nanghankhe Khutsemgi oiba seng tangba aduda Chaningai cheng leitaduna mioi kya angakpa phangna awaba mayoknakhi adubu ngasidi mapalamdagi cheng makhal kya ama pusilaklabasu chenggi mamaldi atia pakna adumak wangle Mamangi sahi dadi ko hadaki sahi subaina tangbadi sutang tangde ising isauk se amna toina thokhiba je cheng je aduki bade hujiti kejida ahambada ko nifu piramba do hujiti nifu ga ni thoi mu pire adagidi nifu ga humdoi mu pire nifu manga mu pire sahi tangkai se jalakba je kejida hujiti nifu manga yoraba base sahi loiram dai kandadi akoi phau cheng chaningai leidaroi ngasimak mitai sengi mamal ase kiloda lupa nifu maridage nifu nipan phawba dukan singda yonare tha khargi mamangda mitai sengi mamal ase kiloda lupa kunthra dage kunthra mari phawba pirame adubu tha khara asida mitai sengi mamal ase khanghongdana khanghen hengalakkhibane masigi oithokpa yaba maram ase karino haiba ase hangba yaba wahang amane nomoji cheng ye sak kangni ching mangi nomda kiloda yakai umobire aluda adu pchale akhoi thoi basadiga changi basadiga changi de konade ai wawan heni Lengaki maikai dagisu Leire bagi pankhai makhada leiba imungsingda National Food Security Act ki makhada yeliba seng asisu mafam kayadade fangdabasu yauri mafam kharadana kilo mari khak piramba amadi imung amagi mi masingi matung ina pigadaba seng adu kilo masing sudana piramba kaya ama yauri Kari wala kadoina hani sura no ma sabina khoi phangoktabu yawe haba yam basana tai jadramina waninga khoninga na tai jadabagi yam wana thoe haba ajing ni mamande hongto podi le rakte somni tangga le ya mamang se hidabudi jing je punipan untha sidai hende ba ani handakti nifuga manga yoksale hoji ani yankhai yora adi akhoi ka mai hingadoino haba Maikai kayadage amadi maram kayadage khutsemgi oiba seng maman hengalakpa ashina ngasidi nongmagi suraga nomlaga chajariba mioi kayadadi aduki matik asoba saitheng ama piri masagi law ingkho leijaba mioi singda China asi fangdrabasu working class amadi labor class mioi singdadi lu kokpada len tabaga pangkhak oiri Akoi Houjik Cheng je adugi matik tangre Manipur sida adubu Leire ba khoi di yamna wai nomagi suraga tan laga saba khoi di yamna ware Houjik Cheng ki jida nifu ga manga taruk adamaina pire sahi tangkai yodringai sida aduga sahi lorakpa da de kaya pirakta ga haiba gi do khoi da kari yamna wajaba ma khoi ga punsida aigi khoi me Leire ba khoi gi thamoi da khanjai ina khumbadi kasunate Leire ba khoi di yamna awaba mo oire Haktingnana natraga nakoinana Houjik praja miyamna thengnariba khogi cheng tangbasi khogi mahosa amadi khutchem animangna punna thonba cheng tangbani haina lobiyai mamang chehida thokhiba ising ichau kayana labuk kaya ama thumjin giduna phau kayam sikhi maduna su maram oirega ngasidi aikhogi Manipurda cheng tangbagi achoba khudongchadaba mayoknari problem sing asi solve tausi hairabadi aikhogi mahosagi khal thugaidaba ꯑꯩꯈꯣꯏꯒꯤ ꯆꯥꯊꯣꯛ ꯂꯩꯕ ꯐꯧ ꯊꯥꯕ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯑꯃꯗꯤ ꯑꯔꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯖꯤꯟꯕ ꯈꯨꯟꯗꯥꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯕꯇꯗ ꯂꯝꯗꯝ ꯑꯁꯤ ꯋꯥꯠꯇ ꯄꯥꯗꯕ ꯂꯝꯗꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯃꯪꯁꯥꯇꯕꯝ ꯑꯣꯖꯤꯠ ꯑꯃꯗꯤ ꯔꯣꯁꯟꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯁꯔꯠ ꯑꯅꯧꯕꯝ ꯇꯣꯝ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ